अहानबदा मरोइबा पाउ मणिपुर डेमोक्रेटिक गवर्नेंस अमा लेहन्नबा गवर्नर अजय कुमार दा कोकोमीना मेमोरेंडम पिसिनख्रे लेबाकी लुरबा तानफमसिंगदा फम थादोकपा यानिंगदे इमासिंगना लुपा चौंगा चौंगा लौरगा वकत मिफम फमबनी हाइना मराल सिरखिबा बारिसकी युमदा ममा ओइबी कयाना थोमजिनख्रे मियामबु मयुंगदा लंगसिनदबा लेंगाक अमा अथुबा मतमदा सेमु ngamdrabadi matik chadraba mihut warakpa aikhoi pumnamaki thaudangni khwairamban kaithel imasing MP Sana Jawboga Manipur Governor ga unakre इमा सिंह लुपा चौंगा चौंगा लौरगा वकत मिफम फंबनी हाइना मराल सिरखिबा बारिसकी युमदा ममा ओइबी कयाना थोमजिनख्रे थमोय सिंह इमा लेबाकी दमक अहिंग नुंगथिल खाइदना अहिंग कया लंबी सोरकता यारेक्तुना लेरिबा इमा इबेल सिंह इरमदा मणिपुर असि काइबा यारोय हाइदुना लाउरिबा तालक असिदा सोशल मीडिया दा इमा इबेल सिंह उसितबा मओंगदा लुपा चौंगा लौरगा प्रोटेस्ट तौबनी हाइना हानगी BJYM गी प्रेसिडेंट ओइरंबा मनोहर मयुम बारी शर्मना महाकी फेसबुक अकाउंट दा थागलखिबा अदुबु यानिंगदे हाइना कुंबी केंद्र गी मरा पाइबी सामुराई लातुम संगीताना फोंदोरकली वाफम असी वांखई निंगथेम पुखरी मपालगी लैंड नंबर 1 वाटर सप्लाई लेरक्ता लेबा बारिसकी युमदा कुंबी केंद्र गी मरा पाइबी सिंगना महाकी फेसबुक पोस्ट अदुबु यानिंगदबा फोंदोक्तुना थोमजिलकपदा सरुक याखिबी संगीताना फोंदोरकपनी मियाम थोमजिलकपा अदुगा मरी लेनना संगीताना मखाताना हाइथोकलिबा लान असिना मरम ओइदुना तुम्बा चाबा खंगदुना अहिंग यारेक्तुना थौदांग कया लौरिबा इमासिंग असिदा लुपा चौंगा लौरगा वाकत मिफम फम्मी हाइबा मराल सिरकलिबा असि यामना लाइबक थीबनी लोइनना ममा ओइबिसिंगना थमोय यामना सोकनिंगाई ओइ हाइखी महाकना मखाताना हाइ मणिपुरबु थमोय सेंगना नुंगसिबा ओइरबदी अदुगुम्बा वाहि वाता अदु हाइफम थोकते महाकना तसेंगना यामना ngamba ओइरबदी लांजिनदुना लेरिबसिंग असि मयुमदा हंजिलहनबियु मणिपुर कन्नबा होतनबदा अंगamba थौदांग लौबियु इमा इबेल सिंगु पैसाना लेदुना चटपगी मओंगदा ngangliba adu soikre haiduna sengdokadabani hainasu fongdokhi MP Sana Jawboga Manipur Governor ga unakre Rajya Sabha gi MP Sana Jawbo leisembana ngasi Rajbhavan da chatuna Manipur Governor Ajay Kumar Bhalla ga unaduna wari sanakre हिरम असिगा मरी लेनना ngasi MP Sana Jawbo leisembagi social media account amada thagalakpa post amada Manipur gi hauzik oirakliba law and order gi matang da governor ga khanan nainakre ngasi Rajbhavan da governor unakiba aduda MP Sana Jawbo leisembagi loinabi Anamika su saruk yakhi loinana Manipur da thokliba chahi ani suraklaba irang asi loisanaba amadi athubada mahausa gi punsida hanjalaknaba kari karamba thabak thoram paikhatpa yabagi haibagi matangda kupna khanna nainaki hairi leibaki luraba tanfam singda fam thadokpa yaningde खुंद्राकपम AC की मनुंग द लेबा पाटलौदगी पुखाउ तेरापुर फाउबगी मनुंग द लेबा मियामगी ओइबा खोंजंग अमा ngasi जंगसिनख्रे खोंजंग अदुदा सरुक याखिबा मसिंग यामलबा इमा इबेन सिंगना लेबाकी असुकलुरबा तानफम असिदा CM बिरेना फम थादोकपा यानिंगदे हाइबा वाफम थमखी तांजा असिदा BJP MLA सिंगना फम मुनबा मानबा फिबम अमा मियामदा उहलिबा सि तसेंगना लाइबक थीबनी खोंजंग लोइसिंगी मनुंगदगी इमा अमना हाइ मणिपुर गी लेमाइदगी पोपी थाबसिंग मरु फंगना मुथतकदबनी कांगलोन चुमदना चंगलकपा मिटोप खंदोकदबनी कुकी MLA तरागी मथकता एक्शन लौगदबनी हाइखी मणिपुर दा प्यार थंबा यारोय खुलंगाकपा फाबा यारोय अथुबा मतमदा लेंगाक अमा सेमगदबनी हाइबा डिमांड तौदुना मियामगी खोंगचत अमसु चतखी मियामबु मैनुंगदा लंगसिनदबा लेंगाक अमा अथुबा मतमदा सेमु ngamdrabadi matik chadraba mihut warakpa aikhoi pumnamakki thaudangni khwairamban kaithel imasing लमदम असिगी वोटर ओरिबा मियामना खनखिबा MLA सिंग असिना लेबाक असिबु तंगदु लेताना ngaksenba चलाइबा मियामगी पुंसि लनथुम हौजिक फावबा ngakpa amadi kanba ngamdriba karigino मपुंग फाबा मेजॉरिटी फंगना लेरिबा BJP की MLA सिंग असिना अफबा मराचेतपा सरकार अमा करigi लिंगबा ngamdribano haina khwairamban ima kaithel joint coordinating committee for peace की कन्वेनर लाइश्रम मेमा को कन्वेनर ओइनाम बिलासिनी अमदी हुइरेम बिनोदिनी अहुमना खुत्येक पिदुना प्रेस ता थादोरपा चेरोल अमना हाइरी पावसना हाई चथरीबा सासिनबा कुकी मैतेगी लान असना मरम ओइरगा युमकै लनथुम मियामगी पुनसिंगाकनबा कन्ननबा सिक्युरिटी मतिक चाना सरकार असना पीबा ngamde मियामदा फंगहंदे मैतै मियामना सो हाइरिबा मयाम असि तंगाई फदना कंदबा यादबना खुनगाकपा मयाम अमा मसाना थोरकपा ताबनी अदुबु सरकार अमगी तौफम थोकपा मयाम अमदी अमता तौबा ngamdraga खुनगाकलिबा इचा इनाउ मयाम सिंग असिबु फा पुंदुना तौरगा इरांग असि नेमथनबा तौबगी सरकार गी मचत असि ख्वाइदगी लानबा खोंथांगनी मरम अदुना अथुबा मतमदा मियामगी ओइबा इंग तप्पा तंगदु लेताबा मियामगी दमकता कथोपा ngamba मियामबु मैनुंगदा लंगसिनदबा लेंगाक अमा अथुबा मतमदा सेमबा ngamdrabadi मखोइगी मतिक चाद्रबा मिहुत मयाम असि वारकपा अचुंबा तौरकनबा होतनबा हाइबसि अखोइ पुमनमक्की तंगाई फदबा थौदांगनि हाइरि चेरोल असना हाइ अथुबा मतमदा मणिपुर गवर्नरना मियामगी ओइबा असेंगबा लेंगाक अमा सेमनबा तौगदबनी लमदम असते थमलिबा सस्पेंडेड एनिमेशन अथुबा मतमदा लौथोकदबनी प्रजा मियामना थागतखिबा मियोइसिंग मथौ मपुंग फाना तौहल्लु प्रेसिडेंट रूल थमनबा मियामना मखोइबु थागतलखिबा नते
ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯥꯏꯟ ꯃꯄꯨꯡ ꯐꯥꯅ ꯂꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯊꯝꯅꯕ ꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯉꯁꯤ ꯀꯩꯊꯦꯜꯐꯝꯕꯤ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯐꯝꯕ ꯐꯪꯖꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯤꯕ ꯑꯁꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯂꯩꯕꯅ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯑꯊꯨꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯤꯌꯨ, ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯑꯊꯨꯕꯗ ꯂꯧꯊꯣꯛꯎ, ꯄ꯭ꯔꯖꯥꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠꯁꯤꯡ ꯃꯊꯧ ꯇꯧꯍꯜꯂꯨ, PR ꯑꯊꯨꯕꯗ ꯂꯧꯊꯣꯛꯎ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯣꯚꯔꯅꯦꯟꯁ ꯑꯃ ꯂꯩꯍꯟꯅꯕ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔꯗ ꯀꯣꯀꯣꯃꯤꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ, ꯁꯣꯁꯤꯌꯦꯜ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁꯀ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯏꯟꯇꯔꯚꯦꯟꯁꯟ ꯄꯤꯕꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯟꯖꯤꯜꯍꯜꯂꯛꯅꯕ, ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯚꯔꯅꯦꯟꯁ ꯑꯃ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯇꯨꯅ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯁ꯭ꯇꯦꯕꯤꯂꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ ꯑꯃꯗꯤ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯤ ꯍꯤꯔꯝ ꯑꯁꯤꯗ ꯌꯥꯎꯁꯤꯟꯕ ꯂꯩꯇꯦ, ꯍꯛꯊꯦꯡꯅꯅ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯥꯎꯁꯤꯟꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯅ ꯃꯔꯨꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟꯐꯣꯔꯁꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯔꯨꯑꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯚꯔꯅꯦꯟꯁ ꯑꯊꯤꯡꯕ ꯂꯩꯇꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯄꯟꯕ ꯄꯤꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯧꯍꯜꯂꯛꯄ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯐꯣꯡꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯤꯡ ꯊꯤꯡꯕ ꯑꯁꯤꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯀꯨꯀꯤꯁꯤꯡꯒ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒ ꯁꯁꯄꯦꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛꯁꯤꯡ ꯃꯅꯤꯡꯇꯝꯅ ꯇꯧꯍꯜꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯑꯣꯄꯤꯌꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯇꯦꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯗꯨꯅ ꯐꯨꯜ-ꯐ꯭ꯂꯦꯖꯦꯗ ꯑꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯐꯝꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯈꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅ ꯆꯨꯝꯒꯅꯤ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯈꯨꯜꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯨꯅ ꯑꯃꯗꯤ ꯁꯤꯚꯤꯂꯤꯌꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯃꯈꯥ ꯇꯥꯅ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯁꯤ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕꯁꯤꯡ ꯍꯟꯗꯣꯛꯍꯟꯗꯨꯅ ꯍꯥꯏꯋꯦꯁꯤꯡꯗ ꯂꯣ ꯀꯥꯏꯅ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏ ꯇꯧꯔꯤꯕꯁꯤꯡ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯊꯧꯔꯥꯡꯅ ꯑꯊꯤꯡꯕ ꯄꯤꯕ, ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯖꯜꯂꯤꯕꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯇ ꯁꯤꯡꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯃꯥꯡꯖꯧꯅꯅ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯑꯃꯗꯤ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯧꯗꯅ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯐꯣꯡꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯤꯡ ꯑꯊꯤꯡꯕ ꯄꯤꯕ, ꯕꯣꯔꯗꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯕ, ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟꯁ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ, ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯅꯁꯨ ꯄꯣꯁꯠ ꯂꯧꯊꯣꯛꯇꯨꯅ ꯔꯤꯑꯦꯁꯦꯁ ꯇꯧꯗꯨꯅ ꯐꯣꯔꯦꯟ ꯑꯣꯔꯤꯖꯤꯟ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯍꯟꯗꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯅꯣꯔꯊ-ꯏꯁꯠꯀꯤ ꯑꯣꯏꯅ ꯗꯦꯗꯤꯀꯦꯇꯦꯗ ꯑꯦꯟꯇꯤ-ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯌꯨꯅꯤꯠ ꯂꯤꯡꯈꯠꯇꯨꯅ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯏꯟꯁꯔꯖꯦꯟꯁꯤꯁꯤꯡ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯀꯣꯀꯣꯃꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡ ꯌꯦꯡꯂꯒ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯕꯤ.ꯖꯦ.ꯄꯤ. ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫